lower house industry masigi chap chawa mayek ta ba se hujik haiba Nila Sitaraman ngangiba wahaiduna adum chap chana uthokjabane masi miyamna khangbigadabane manamde palibale ngak se akoi gi mot khanba yaude India government na akoi mot khande akoi gi makoi gi mihut miyam leita ga su Manipur gi awaba IDP miyam maksida akoi gi kholaw miyam maksida akoi gi samu gi maningda penga khongun maina adum Sangai festival iho hona sakita ga su akoi gi state ki exchequer da miyam gi sel mangale Sangai festival sel ju akoi gi taxpayer miyam gi pesa yaudabra state ki exchequer gi thuru chatabra masibu Nila Sitaraman thadara pangthokpa festival la CNGbu BJP government na namabro koi hana mamangda namure na di press conference ama tawre matamduda congress ki principal na hai media kanguna ngasi press conference da akoi gi BJP lengang na akoi gi lupa lising ani sapi ga sanga sapi no numbers da series media da akoi ngasi to press conference na koi gi pausi sing na national gi pausi sing na hapangam ngadra except Indian Express natana atopa pausi sing na amata hapide adudi India ki level media di kamai to kana ki phukau de sangi gi have question me am hang tro ana godi media haiba tholi be term haiba tare BJP gi akoi gi level sason chigi IDP sing yam nuai lady mapani media sing na nuai chume union minister na haiba na ka any politician excellent na hai chume haina hai loduri ba godi media haina paid media ma thami ni kaino adu ta ga di akoi na hujigi level national ki level thakta amadi parliament phamiriba music na Manipur gi damta kyam khange haibase koi hujik chathuriba akoi winter session sida dum khangbira ba tane an democracy gi kwaide achoba koi temple ne haibe India gi akoi license sida ngangnariba saknariba adagi tawri miyam si yemu kan su akoi gi miyam nung khangbi Manipur bu kyamna nathaibi ge haibado lebak si wari bising se kyam thin nathaibi ge haibase hujigi chathariba ningtham me pham sida adum chap tawa mek lana tarabane mas Manipur miyamna khanggadabane akoi chathariba lalong amadi policy program manunggi oiba akoi na uwa amadi akoi na udaba miyamse kara mong chathabidige amadi union minister singsina amadi center na akoi Manipur kyamati ngshirge haibase hanaki akoi awaba sing kyam tabirige haibase aina aman haningare Sangai festival pangthokibase masina adum chap chaba kudamodi oirabane